Luhonggadaba nupi anigi awunpot yauna yum ama may natumna chakre. Thawbal District ki Moijing Idgahar Road laibang mathol ama wangba katsagi yum ama ngahan may natumna chakhibada luhonggadaba nupi anigi langduna thamba awunpot yauna lupa lak ni furomgi manchang may natumna chakre. Yum madu Thawbal Moijing Idgahar Road tagi MD Mahibur Rahman chahi humpugani panapok balai khidraba MD Nazir Khan gi nihayide Mahibur Rahman gi machanupa Wahidur Rahman nang ngarang paumi sing da phongdorok badang electric short circuit tagi hawrakhiba may adu ngahanung thilpung mari rom tarak pada mahaki apokpa made machanupi na urakhiba nei law matam oiba na yumda mi leitaba made una flooring tawba mathagtagi hawrakpa oiba nang may chakle khanglakpada matam ka henna chaksilamba na may chakpa du kanba ngamhaudaba nei may chakpa du da sel oina lupa lak amaga lising kunsaga humdoi chamri ga yangkhai sana mohor mga upukang thol awunpot ki polam sing imungi potsai kaya yauna lupa lak ni fugi mansang sing amanga ta thokre haujik imung asigi ni haibada karigumba amata lehogdre Manipur laingak amadi mari lainaba authority sing na midyang changbiduna mateng tawbiyo haina Wahidur na Manipur laingak amadi miyam gi pungning sing silakle imung manunggi miyoy sing khudak ki laifam chafam oina na ba wagi sangama laikay adugi yamlaba miyam laktuna sana ba tahore Maduda yauramba Moijing Gram Panchayat ki Pradhan Abdul Waris na phongdorokpada electric short circuit tagi oina chingnaba mayna tumna chakhibadagi awaba taraba imung asida Manipur laingak amadi mari lainaba authority na athubada midyang changbiduna mateng pangbiyo loina na lamdam asigi puksel chauraba singnasu mateng pangbiyo hainasu miyamda appeal tawrakheng